Akasvani Imphal Ngangom Kiran pau pajari ahanbada maruoiba pau. Manipur Police amasung Security Force na Tampaki Jila mangadagi nongmai marpu tara yauna yamlaba khusu khulaising fagatlei. Rajapal Ajay Kumar Bhala na hairi Kargil landa Bharat lanmi sinot kiba thongna lingjel horukliba mirol da khanghanba tangai fade. Manipur hidak managi polam sing maruoina kwa jardar masung talab chabag sang hengelakpadagi cancer laina nabag sang hengelakli. Kumja lising ani kunmanga gi oina sangsad sadasya tara taretta sangsad ratna award pidunai kai kumnaba utkre amashung Chief of Army Staff General Upendra Tiwedi na hairi Operation Sindur amasung Kargil landa Bharat lanmi na laukiba thaudang sing sap manai. Manipur Police amasung Security Force na Tampaki Jila sing Imphal East, Imphal West, Thoubal, Kakching amasung Bishnupur Jila da Pak sana thibu magi thabak chatabada nongmai amasung bom yauna yamluba khusu khulai sing fagatlei. Rajya Police ki IG Intelligence ke kavipna ngasi Imphal pawmi sing unaba madahai hairiba jila sing asigi tongan tuano afam singda Manipur Police, CRPF, Assam Rifles, Lanmi amasung BSF yauna apunba Security Force ki kangbu singna thibu magi thabak adu satakibani. Maduda AK series ki nongmai ahum M16 ama insas LMG ama insas rifle manga SLR mari 303 taret pistol kun carbine mari rifle nifan SBBL kun anti-riot gun ahum lethot gun nama double barrel ahum ball action gun taruk twins mortar ahum local met 5 gun ama punna nongmai marputara fagatki masigi mathakta grenade kun mathoi 7.62 ki nongmai maru chahum marputara mapan 5.56 ki nongmai maru chani kunipan 303 ki nongmai maru kunthra manga 9 mm ki maru kulhumdoi 0.32 mm ki nongmai maru taruk mortar cell ama tip launching mapan amasung IED taruk su fagatki assorted magazine kunmathoi amasung wireless handset kunmari su fagatki Sri Kabib Nahai. In another significant step towards restoring peace and security in Manipur, many operations were conducted in the early hours of 26 July in the valley districts, namely Imphal West, Imphal East, Thoubal, Kakching and Bishnupur, acting on specific intelligence about a large cache of arms, ammunition and warlike materials concealed at various locations. Coordinated operations were launched simultaneously at multiple sites in the peripheral and suspected areas of these valley districts. Rajapal Ajay Kumar Bhala na hairi Kargil landa Bharat lanmi sinot kiba thongna lingjal horukliba mirol khanghan batangai fade masina lan phamaruda thongna pharba lanmi singna mareibak kidamak kathok kibagi wakalon singdu horukliba mirol da khanghanduna mareibak maramda munung sibagi wakalon hena fahun mangamgani. Rajya Sarkar na Sindh Imphal ki Palace Compound laiba Manipur State Film Development Society ki Auditorium da pangthokpa Kargil Divas Thorum da Rajapal na hai Rajya si hojik lam khudimak ta tapna mangjil thaba ngamlakli Rajya si mipum khudimak na amato oina nungsi sanana laiminaduna Rajya si bunungai yaipaba Rajya mo ohillasi mahana hai Rajya si da santi amadi tangdulai taba hanjin hanana Sarkar na ahenwa miyang thamduna khongthang kaya lokhatli Rajya Police amasung Central Armed Force singna sing amasung Tampaki tongan afam singda thiba homogi thabak leptana sathari irang manungda lakkiba madi ain kaina fairiba khulai sing fagatpagi thabak leptana sathari asingma khongthang kaya asina Rajya si tapna mahoksagi phiumda hanjilakpa hore relief camp singda lairiba lanjenar kumio sing santok lehinanaba amasung makhoi gi hingbagi thak wangkhat hananaba thorang kaya su paikatli Kargil lan gi matang da phongdok laduna Rajapal na hai lan phamaduda Manipur gi lan mi tarukna thawai katki makhoina maribak ki damak thawai thakiba adubu ikai kumna pamthoi Rajapal na hai Manipuri soldiers sacrificed their lives for our motherland in the Kargil War of 1999. While standing in solidarity with the families of those who have lost their lives while defending our country, I would also like to salute the brave soldiers of India who have sacrificed their lives in protecting our motherland. The dedication and service to the nation by our brave Manipuri soldier Deepak Chinkakham of the 7th Battalion BSF will always be remembered with pride. As a recognition of his supreme sacrifice for the nation, the government has approved the appointment of his younger brother, Chinkakham Naorem Singh, as an assistant sub-inspector in the police.
थौरम अदुदा सरुक याखिबा मणिपुर की डीजीपी राजीव सिंह ने हाई पालन नुमित असिना लाकपदा लेबाक असि ngamkhai amadi ningtam ngakpada sobu thodang loromba lanmi singda chauna ikai khumnaba utli Myanmar lomdagi ngamkhai lanna ain kaina sangsilakpa mitop sing thingnanaba ngamkhai da security force na kan thabak lokhat pagaloinana ngamkhai saman khabagi thabak hena yangsilli drug amadi mayai kaw folum kaya leptna fagatli Kargil Bijay Divas ki thoram tongan jila singdasu paksanna fangthoknakhi District Administration Imphal East na sinduna Kargil Bijay Divas ki thoram ngasi District Conference Hall pangthokhi Thoromadu da Zila Asig Deputy Commissioner na Lan adu da laikhidraba Marebak Ningbu Lanmi Singbu Singtha aduna wangangki Sandel Jila dasu District Administration amasung Mera Yuba Kendra Sandel na punna sinduna Kargil Bijay Divas thorom DC Complex da pangthokhi Thoromadu da listing amasamapan marputramapan gi Kargil gilan famda laikhidraba Bharat Lanmi Singde kai kumnaba utki Hairiba lanpamadu gi Operation Bijay da laikhidraba Chandel Jila dagi Naga Regiment ki Sipoy amadi Rifleman singi manungda khudol pot pidunai kai kumnaba su utki District Administration Kamjong nasu namira sig Falan Thorum Imphal gi second MR complex ta laiba Kamjong Jila gi DC office ta pangthokhi Thoromadu da Kamjong gi ADC ADM yauna tongan bibak singi official sing saruk yaki Surasanpur Jila ki Tuibong dalaiba Mini Secretariat ngasi Kargil Bijay Divas ki thorum pangthokki Kargil gilan pham dalaikidaba Jankolan Waifaibu ikai khumnaba utpo oina mahaki imung manungi miyoi singbu thorumuda taramno oktuni ikai khumnaki Senapati Jila dasu District Administration Senapati Mera Yuba Bharat amasung District Youth Affairs and Sports na sinduna Kargil Bijay Divas ki thorum DC ki conference hall pangthokki Kakching Khunau College NSS Unit amasung Internet Quality Assurance Cell na sinduna Kargil Bijay Divas Palan thorum ngasi college asidasu pangthokki paugi marak thatna ateno break ama Lomi miyam kana ba lomi na horse lomi singe awa kok na ba pura mitran gum lawi hidak ni space company ni putok pa digger ising je low link ro matung da na insiam le sai le ta su ai low link ro matung tha ma gi manung je na pi se na mana mari manga ka pala ko matam se ma se da sarara ro kapsen bera na pi ba ta horo roi da bi ko low big link magi habing magi paisa ko di bak se lomi sing se wa da ni ko thaujal agro manipur sagon ban maino le rak se sidai da na loi na phang bi ni ko hai ri ba digger ai bi tak su ka pi ra ba adom gi sathu henga ka doi ni ko Tabiriba Pawasi Akashvani Imphal dagini Manipur hidak managi polam sing maruina kwa zardar masung talap chab gi sang hengalakpadagi cancer laina nabagi sang hengalakli hari Hiramasigi matangda Akashvani Imphal ga khanana unaba mada American Oncology Institute Babina Specialty Hospital gi consultant head and neck surgical oncology Dr. Dhaneswar Naorem na hai Manipur da cancer laina nabagi sang haukiba sahi kharadagi hengalakpagi maru oyo maramasi miyamna hidak managi polam sing sizinaba asinani Hariba polam sing asida hojik lamda masigi naha al amadi nupa nupi khaidana chanariba kwa jarda amadi talapna singba asina laina asin nabe hengal hanbagi maru oyo maram oiri Raja sigi nupi singda thyroid kamari laina ba laina nabag sang hengalapa thengnare haina phungdokladuna Dr. Dhaneswar na hai Manipur ki oina ya manung lay yari khanau amadi thyroid ki cancer sing yamna masing hengalai kwa hidak mana masung alcohol sijanabagi chang leptana wangkhalakpa oibanina cancer makhal sing asigi narakpagi achauba maram amasu oiribani maru oina nupi singda thyroid ki cancer naba yamna toina thengnajai blood test ta report sing normal lakpa leiragasu aurigi ultrasound ma lauduna yengthokpigadabani karigumba thyroid ta apom ama leire haidunasu soidana maki thyroid cancer naramagani haiba leite apomba atangba sing asigi tumgi changyeng haibadi fenesi tokthokduna yengthokpa mathau tai Protection of Children from Sexual Offences POCSO Act lisingni tarani thoi masung Prohibition of Child Marriage Act lisingni taruki matangda miyamda khangan bagi thorma ngasi Kakching Jila gi manung chanba langmai dongda laiba Ais Kainahal Memorial English School da pangthokre Kakching District Bar Association sinna pangthokki ba thorma da ain gilamda khang herba miyoi kayana wangangki Bishnupur Jila ki Nambola laiba Eskulla Women's College ki Nifumari Shiva Foundation Day ngasi college asigi indoor hall pangthokre thormaru da college asigi principal Dr. R.K. Lokendra masung Nambol Municipal Council ki caretaker chairperson Shiais Basanta Yauna maruiba miyoi kaya saruk yaki
None जिला के खौपुम तंपाक इसिंग इचाउन अवाब मायक नहलबा इमुंग मनुंगसिंगदा रोंगमोय फिल्म फोरमगी मिहुत कांगबु अमना टेंगबांगी पोलमसिंग खुसिनखरे टेंगबांगी पोलमसिंग अदुगी मनुंगदा चाना थंगनब याउना नोंगमदा तंगाई फदना चंगद्रब यादरो पोलमसिंग याउरी Assam Rifles na sinduna Tamilong जिला की Trinity Public School da lemna laing kem ama pangthokre maduda mioi chamyang khila yengki masigi mathakta mafum adugi inkhalaliba nupi masam heroi singda lu lana laina bagi mong matau sing matang da su takpi tambiki Amarom da Assam Rifles ki civic exposure program gi sarukama oina Tamilong जिला की Christian Model English Higher Secondary School की mahiroi singbu Assam Rifles के कैम्प मनों पुशिंदुना paramilitary force से की टोंगान टोंगान बलोई संग सिंगहन बगलोइना मखोई की मथौन सिंगबगी मतंग खंगन की Indian Society of Pedodontics and Preventive Dentistry na sinduna pangthokiba World Oral Health Day celebration lising ni kunmanga gi sangdumnabada RIMS ki Department of Pediatric and Preventive Dentistry Dental College na anishu mana fanglakle sahi sigi March kundagi April kun fawbot lebak sin butung na pangthokiba sangdumnabaduda oral hygiene amasung dental care gi matangda miyamda khanbagi pandam thamki Indigenous People Association of Kanglai Faki Fakna Janim Samasung CMO Imphal is kapun sinduna ngasi nomugai balem na layang bagi kem ama Imphal is ki yangang popida leiba Emmanuel English Academy da pangthokre kemanu da gynae pediatric ENT orthology medicine psychiatry cardiology and speech therapy yauna tongan ton balena sing layang ki kemanu da mioi kemarum layang ki Akaswani Imphal gi pau tabiri New Delhi dengan si pangtok pa thorma mada kumjali singani kunmanga gi oina sangsad sadasya tarataretta sangsad ratna award pidunai kai kumnaba utkre sadasya singaduna pangthokiba thoidok hendok pathabok singda sakhang boina mana adu pikibani mana fanglaba sadasya singi manungda BJP gi Ravi Krishna amasung Dinesh Sharma Congress ki Barsha Gaikor NCP SP gi Supriya Sule Shiv Sena UBT gi Arvind Sawan Yauri Mana asi NGO singna pibani thormadu da wangang mada Kendra ki Parliamentary Affairs Mantri Kiren Rijiju na hai MP singaduna pangthoki ba thodok handok pathabok singbu sakhang boina mana asi pibani mana fanglaba MP singda su Sri Rijiju na nungai ba phongdokki Chief of Army Staff General Upendra Dwivedi na hairi Operation Sindur manungda Pakistan ki terrorist singi infrastructure sing thugai duna mai papungam kibadu Kargil land thauna pharbalan mi singna utkiba thauna adu chap manai Kuntaruk suba Kargil Vijay Devas ki tharamda laikhidraba thauba lanmi singa phamda haikat laikat tamlaba matungda wapumasi Sri Dwivedi na phongdokkibani Hauzik sanabagi pau Naorem Victor dagi Tha asigi kunthradagi mathang thagi taruk phawba pangthokadaba tara humdoi suba Imphal West District Shooting Competition lisingani kunmanga hana Khuman Lampak Shooting Range ta pangthokani haina tawrambadu Tauthonggi Manipur Rifles Range ta oina pangthoklagani haina Imphal West District Rifles Association gi chairol amana khangalakli Lamlong Thongkhongda leiba artificial turf ground da chathariba ani suba Premier League lisingani kunmanga kuntaruk ki match amada hayeng FCR amasung Asufi final round da sanaragani All Manipur Bodybuilding Association Amba Amadi Kakching District Bodybuilders Association Anina Sinduna Taramathoirak Suba Mr. Khamba Inter-District State Level Bodybuilding Contest Lisingani Kunmanga Mathang Thagi Tara Humdoida Kakching Dalaiba Patmaratna English School da Pangthoklagani Manipur Fencing Association na Sinduna Kunmathoi Suba Governors Cup State Level Fencing Championship lisingani kunmanga mathang thagi kuntaretagi hauragani Championship asi Imphal gi Tagel Pata leiba Fencing Hall da mathang thagi kunthra fawa pangthokani saruk yaningba sanaroi singna makhoi gi membership ki registration natraga renewal mathang thagi kunmathoi fawagi manungda tawgadabani Kiran Aroibada maruiba pau amohanna Manipur Police amasung Security Force na Tampak Zilla mangadagi nongoi marputara yauna yamlaba khusukulai sing fagatlei Rajapal Ajay Kumar Bhala na hairi Kargil landa Bharat lanmi sing utkiba thongna lingjel haurakliba mirol da khanghanba tangai fade Manipur da hidak managi polam sing maruoina kwa jarda amasung talap sabagi sang hengalakpadagi cancer laina nabagi sang hengalakli Kumjali singani kunmanga gi oina sangsad sadasya tara taretta sangsad ratna award pidunai kai kumna bot kre amasung Chief of Army Staff General Upendra Dwivedi na hairi Operation Sindur amasung Kargil landa Bharat lanmina laukiba thaudang sing chap manai pauloi jare